Long Haurebi College ta Oza Watli Staff ani khak lai Union Manipur ge minority community ge amata ngairaba Lilong Haurebi College ki Oza masing yamna watli Staff ani khaktang lai haina Lilong Haurebi College Student Union na thadorok pachero lamada phongdorok le Manipur da phongba pause kharada college oza sing amadi staff sing ge rationalization tawagi wafam adu Lilong Haurebi Students Union na sogat le adubu college asida hausik mahairoi lising ani gachani nifuga nipan ming challe masida honors amadi atai subject combination singsu hanglibane maramasina mahairoi lising ani gachani nifuga nipan laiba college asida punna oza hompune adubu mari amadi atopa college ta utilize tawkhre oza yankhai ga tarukna college asi karamna mahi tambigane laingak na thuba matamda atai da utilize tawkibo oza sing adu halhanbirau watlibo oza amadi staff sing 2021-22 gi session hodringai da thabir u hainasu makha tare jiri lambida namduna sel lobgi thabak chatharak badage truck gari amatana jiribam train station dage manipur miyamna chanana baseng taraga humdoi dasmik ani mt imphal yawna sangbi yu yadaduna leire covid-19 laichat ki awaba saithengna maram oiduna yumdagi mapan thokpa yadaduna leiriba manipur miyam gi damakta bharat laingangna chanana bacheng metric ton taraga humdoi dasmik ani piraktuna hauzik jiribam train station da chengsing asi thungladuna leire adubu chengsing asi imphal yawna truck gari amatana changbi yu yadabadage hauzik train dawa sing dage cheng thangthadana panduna leire pausi asina phangba paugi matungina de manipur miyam chana bagi damakta jiribam train station phauba pusilaklaba cheng bek lising kun mangaga chanipan ga maudragat mapan mt tara humdoi dasmik ani ase imphal yawna chingbagi thabak ase fci ge truck gari singna tawgadabane adubu national highway 37 imphal jiribam lambi ge mafam kayada khulai pai balup kaya gi miyoi singna truck gari singdage nongmai chindon da namduna makhal makha kaya gi tax ki senpham lawbugi thabak chathariba ase laingak na control tawba ngamdriba phauba seng singdaroi haibagi phirep ase driver singna lawkhibani hairi paw asina hai ngasi nungthel pung amarom taba matamda cheng bag lising kun mangaga chanipan ga mogdraga mapan asi train da jiribam phauba pusilakhi adubu chengsing asi chingbagi thabak tawgadaba fci gi gari singna jiri lambida namduna sel lawriba sing asi laingak na thingba ngamdrabadi truck gari amatana chengsingbagi thabak tawroi haiduna laikhi madudagi nungthel pung 3 ga minute 30 taraba phawbada train gi dawa singdagi chengsing adu amata thangthadana laikhi aikhoigi jiri paumina chengsingbagi thabak tawgadaba truck driver khara unaduna wari saba matamda phongdorokhibade haujik nungthel pung 3 dagi hauna chengsingbagi thabak tawgadaba truck driver singi oiba mifam ama pangthoklaba matungda chengsingdani amadi singloi haibagi phireb adu lawgane haujik phawbudi meeting asina kari warep lawgani haiba khangba ngamde miyoi asina makha tana aikhoigi paumida phongdokhibade covid-19 gi awaba saitheng mayok nariba miyam gi damakta chanana bacheng train da jiribam phawbada pusilakli ba se afava khongthangni adubu cheng asi imphal tana pubagi thabak tawgadoriba truck driver singi awabade laingangna ubide imphal jiribam lambi gi saru kayada khulai paiba lup kayana miyot minai kaya leptana chathaduna gari driver singda nongmai chindol da makhal makha kaya gi puba thangba ngamdraba tax kaya lawbugi thabak chathari masidagi hendoktuna gari driver amadi handaman fu saibagi thabak chathai aduga gari gi thaw tanki amade tire da nongmai kapsinduna amanga ta thogan bagi thabak kayarak hanna chathakre maduna sigumba ka henba miyot minai amade sankhai thungphai gi thabak singa se manipur lengangna chapchana control tawba ngamdriba phawba gari cheloi haibagi phirep lawnaba mifam chathavani haikhe pausi asi iba pung 3 ga minute 30 phawbogi manungda truck driver singi mifam loisindaba amade kari warep lawrabagi haibadu phangba ngamkhide manipur state covid-19 gi update ta ngasi haukiba pung kun 3 gi manungda miyoi chatret ka marifu covid-19 positive confirm oirei miyoi chamri ga marifu ga nipan na discharge tawkhre amasung miyoi taraga mathoina laikhidre laichat asigi active case lising manga ga chamapan kulhumdoi ne laichat asidagi laikhidaba punba masing lising amaga chamat nifu mathoi sukre imphal east ki manungda laiba dukan sing vaccine kapthoknaba dc na akanba wafam thamkhre imphal east ki manungda hangba dukandar sing athubada covid vaccine kapthoknaba district asigi deputy commissioner na appeal tawakle ngasi imphal east district ki dc khumanthem dainana thokpa order mana hai miyam gi yengduna chahi asigi june gi chaichat kunma thoidagi hoduna imphal east district administration amade imphal east chief medical officer ga punna khusam naduna kendra gi oiba mass vaccination program sinduna lakle
वैक्सीनेशन कोविड-19 दगी ngaktoknaba amata ngairaba pambaini program asigi manung channa dukandar singna yariba makhai athuba matamda vaccine kapthokpiyu pharmacy workshop amadi approve tawraba dukan sing vaccine kapkhibaga certificate paibagi mathau tarakpa yai police amadi district administration na yangsinba lakpada certificate utpagi tangai fadaba laklaba yai asigumba khudong sadaba si thoktanabagi damak athubada dukandar singna covid vaccine kapthokpiyu Panba yabade Manipur ki Chief Minister N Biren na Manipur da lariba dukandar sing amadi pot laiba lakpa sing vaccine kapage certificate paidrabade pot laiba yonba yadabage khongthang phawba lakpa yai haina phongdokhiba laikhrabane tractor na nallaga laikhidraba dizen ki masa anima class 12 phawba lairik tamhannaba LMG na thodang lawraga ne tha asigi kungani panda wangbal lokol da law khoibada masa na thoriba engine tractor na nallaga laikhidraba ningthaujam dizen chahini phuga mapan ge Laihoriba macha animak class 12 fauba lairik tambagi thodang like minded group LMG Manipur na lauragani haina LMG Manipur gi secretary Sorokhaibam Ojit na phongdokhre haina LMG Manipur gi publicity secretary Rakesh Naurem na thadorokpa cherol na haide cherol asin hai ngasi LMG Manipur gi advisor Modhusudan na lusingba mihut kangbu amana laibak thiraba thodok atu da laikhidraba khangabok laisram laikai da laiba Dizen gi imungda lupa lising taraga manga amadi lupa lising mari romge nong mata sangdraba yadraba achathak sing khusin nakre khongsat adu da ojit na makata na phongdokibada hingnabagi lanfam mayok nabada masana thoriba engine na nallaga laikhidaba haibase khwaidagi thamoi sokpa thodokne mahakna laikhidraba matung mahaki loina bi amadi masa ani na nanghauriba awabada LMG Manipur na saruk yajaba oina pikliba angang ani asigi tungi punsigi da makhallaga makhoi anigi Lairik tambada sangadaba expenditure pumnamak LMG Manipur na thodang lawjabani haire asigumba ka hena awaba nanglaba imung asida like minded group Manipur na laktuna chawraba tengbang pibirambagi damak United Youth Club khangabok laisram laikai ge vice president ningthaujam ingobina LMG bu thagatpaga loina na tawbimal khangbo lagle covid test tawrubadagi sanapot ki chenjekna New Zealand nupi gi manaton manungda napsinduna chahi 38 hena lairaklaba matungda lokthokre New Zealand nupi amagi manaton manungda chahi 38 chupna naduna leraklaba sanapot ke tidal wing saiba masana amagi senjek ama covid test tawbadagi phangkhre haukiba chahida maduna maram oiduna sinus sathina tawbadagi manaton da mahi tarakhibane loina na covid 19 gi test su haukiba chahida tawkhibane covid test tawrubadagi sathina naba henjilakhibane sinus ke nagadaba changdagi hena nabagi matawduda atopa maram amana nahan bani khanglakuna kupna yenglaba matungda posak adu naton manungda leire haina khanglakkhibane nupidugi paudamda sanapot ki senjek adu mahakna angang oiringaida sanabada nokpada manaton manungda ningsa chingsinkhibada yaukhibani haire surgeon singna madu manaton lomdagi thindoklaga yanung lomdagi mai pakna handakta lokthokibani su haire leingakna mironbi nupi singda covid 19 gi vaccination taungnabagi damak ingadaba waram sing pithoklakkhre Laingakna miron binupi singda COVID-19 gi vaccination taungnabagi damak ingadaba waram sing pithoklakkhre karigumbada mirolibi amana COVID-19 na naraklabade mahakna angang unaraba matungda vaccination tawthokadabane masina makhata na hairibade miron binupi na masagi chahi 35 helaba masa noiraba amasung masada hanana diabetes kumba laina laibe makhoigi damaktadi COVID-19 narakpada hena khudong thiningai oiba aruba phibam mayoknaba yaba chang yamna wangi Makhoi budi vaccination soidana tawbigadabani haire